ngasi numidang waram phongkhiba tuan manipuri si phongsingdagi amasum thokhiba thawdo wathoksingdagi maruoiba I pausing khongasaraga Manipur top channel ki maikedi mayamna thamjagi ahanbada JDU gi sit kunngama panna mirep oigadaba singi maming lauthokre Core Committee Janata Dal United Headquarter Imphal gi National General Secretary in charge North East ki thawpuriba Ahmad Khan amadi convener NEC gi thawpuriba Sensumo NSN Lokha ani na sahi tawduna thadorokpa sirolamagi matungina handak pangthokodoriba taraganito sube assembly election asida Manipur gi kendra kungama panda JDU gi ticket mikhal thengnagadaba miyoi singi maming asi lauthorakli JDU gi mirep oigadaba sing adudi for Khetrigau kendra W Roji Singha manga Thongju kendra da sanglakpam Presorji Sharma Nipan Lamlai kendra da KSH Beren Singha Mapan Thangmaiban Kendra da Khumuksam Joy Kisan Tara Uripo Kendra da KS Sore Singha Taraga Mathoi Sagolban Kendra da Dr. KS Loken Singha Taraga Humdoi Singjamai Kendra da Ngangbam Robert Singha Taraga Mari High School Kendra da Thonauzam Brinda Devi Taraga Manga Huangkhaida TS Arun Kumar Singha Taraga Mari Sikmai Kendra da Khwairakpam Devendra Singha Taraga Taret Lamsang Kendra da Dr. KS Kanba Maitei Taraga Nipan Konthauzam Kendra da Nongmeina Hiroji Singha Kunga Manga Oinam Kendra da TS Soran Kumar Kunga Taruk Bisnupur Kendra da Ona Bakishor Singha Kunga Mapan Kumbi Kendra da Sanjoy Hantem Singha Kuntraga Nithoi Wangkhem da K Zadumani Singha Kuntraga Manga Khangabo Kendra da TS Zadumani Singha Kuntraga Taret Kaksin Kendra da Nabasandra Singha Kuntraga Nipan Hianglam Kendra da Elangbam Dujamani Singha Nifu Jiribam Kendra da Osabudin Nifuga Taruk Saikul ST Kendra da CS Azang Kongsai Nifuga Taret Karong ST Kendra da Alexander Pau Yangkhai Kangpokpi ST Kendra da Sosim Gorung Yangkhai Gamatoi Saitu ST Kendra da L Zoni Gangmai Yangkhai Taruk Thalon ST Kendra da Thangkoksai Guite Yangkhai Taret Henglep ST Kendra da Genaithup Baifai Yangkhai Nipan Chusampur ST Kendra da Halian Mang Khaukte Yangkhai Mapan Saikol ST Kendra da Zone Pulumtai Amadi Humpu Singhat ST Kendra da Hangkhan Pau Taithulni Haidhensu Pausna Fungdorakli Atopa Pau Manamo Mikhal Naksilakpagi Iroinana Omicron gi case asisu soiduna hengalakani Dr. Razo Hauju Oriba COVID-19 Laisel asi Omicron variant ki matang ngasi lamphel leiba Directorate of Health ki conference holda Paugmipam ama pangthoktuna laisesing asidagi ngakthoknaba Miyamna COVID-19 gi appropriate behavior singna ngakna sakpinaba appeal tobugo loinana Mikhal Naksilakpaga iroinana Omicron gi case soiduna hengalakani haina Health Director Razona Fungdokre Health Director Razona Makhatana Permission the Fungdokibidi Omicron variant asi yamna thuna sandokanba yamna su mal oiba yamna su line naba fagan mamani adubu miyamna section da badiadi zabsaba COVID protocol singa na saminasi haksangi immune sonba vaccine kaptriba masu masagi laina leba miyoi singdadi Omicron asi fatal oiba variant amani hainasu Director Razona Fungdoki Mana Makhatana Permission the Fungdokibidi ngarang asi COVID-19 na naba miyoi manga laikide miyoi manga gi manungda ahum mamadi vaccine kaptriba miyoi ni COVID-19 की फर्स्ट वेव ता मियोई सहुंगा यांखै के मंगा लखिदे सेकेंड वेव ता ना मियोई लिसिंग मगा सत्रो का कुनगा तरे लखिदे अमदि थर्ड वेव हरक पासी फाव द मियोई मरि लखिदे थर्ड वेव बसि जनवरी थखाइदि की हरखिबनि हानिसु पाउसन मखाताना सु फुंदोरखली मखासा थरक पोइन तो पपावमना कंबाइन टीम ना एकर हुमद्रा द थरम पोपी पम्बी सिंग यानथतपगा लोइनना मियोई अनि फारे Manipur Lengana Lakolakliba War Against Drug ki Thauksal gi manungsa ngarang Impal East District ki Sagolmang Police Station gi SDPO gi lamjung makhada Lamlai Police Station Sagolmang Police Station nupi policing taraga taruk suba Assam Rifles ki Captain Sobit Kangbu amadi Forest Department gi miyoi sing yauna Impal East ki Sagolmang Police Station gi manungsa na leiba IG jang Hill Range ta ekar humdra da tharamba popi pambi sing yanthatuna mankhre loinana Popi Pambi Tharamba Sida Hakting Nana Yawami Anisu Fagatle Haina Impal East District ki SPM Pravin Fungdokre Wapam Masinga si Impal East District Police ki SPM Pravin gi Kara Pangtokpa Paumising Unabama da Mahana Fungdokibini ASP Pravin Makhatana Fungdokibidi Popi Thabi ki Thabadu Hakting Nana Yorambadi ki Fagalabami Ani Edudi Samilan Kongsai Amadi Episode
sambil kawi makhoi animak Nagaland dagini makhoi bu neklaga popi thabagi thabak chathalamani haiba khangmangamle miyani asi NDPS eki makhada lamlai police na case ma lakhotuna makhata na ain goeba thabak paikhat pa hauri haide ne su paw sina su phongdorakli makasa tarak poina to papaw mana Mapham ani da nongmai kapsilamba amasum nungna thajilambagi thaudok yaning da ba phongdoktuna wakan mi phamkre Mikhal Gamari Lainana Manipur gi tuan ba Mapham da nongmai kapsinba amasung nungna thajinbagi thaudok kya thulakli thaudok sing asigi manungsana ngarang ehing nongyai matung nongalamdai da kairau bitra me lekai da leiba sagol sem balesor amasum sagol sem sanjit ani gi yumna sakhangdaba miyoi kharana nongmai kapsilamle haidi loinana irilbung kabui khuldagi sakhangdaba miyoi sing nongmai kapsilambagi thabak satharamle hairiba thawung sing asi wiyaning da phungdoktuna maike dongi miyam geba wakat mifam ama kairau bitra me lekai gi waiting setang asi famkhre pauksi esina phangma paugi matung inadi sakhangdaba sing nongmai kapsinduna kiyanbagi thabak satharamliba kairau bitra me lekai da leiba sagol sem balesur amasum sagol sem sanjit anima hauzik kairau kendragi MLA Laurem Ramesur maitei gi active worker ne haidi thaudo dugi matangda victim oiriba sagol sem balesur na phongdorakpagi matung inadi ngarang ehing nongyai matung pung ama makhairom taba matamda imung manunggi mi loinamang tumnakraba matungna sakhangdaba sing nongmai kapsinba amadi nungna thajinbagi thaudo satharamani makki yumda nongmai kapsilamlaba matung ikan kanadana sanjit ki mayumdasu nongmai kapsilamki ma haukiba matamda laikai da leiba mi amataga ningai sangdanabagi wapham laikide tawbatabu ngarang numidang waram pung mari makhairom taba matamda kairau kendrada bot lepnaba thorang tawriba MD Nasiruddin Khan Elis Bobby Masai yauraga makki worker samarom kairau khunauda bot komba lakpada khatna sainaba tholakpadagi khamdok pasang lubada Bobby gi worker na mangonda khut tharakke tawbagi thaudo amadi lekhi makki mayumda nongmai kapsilamagi thaudo asi kairau khunauda thokiba thaudoktugi laman khumba oina satharamba oiramgadra haibagi singnabale asiguma nongmai kapsinduna ken khangbagi thaudo asi matungda amu hana tawhaningde miyamna magi apamada bot pijabada kanamatana athingba pifam thokte swaki wakat mifam adura saruk yakiba laikai adugi member khunjumayum sangrila na phongdokibada Mikhal Gamari Lainana handa kairau bitra khulda migi mayumda toina nongmai kapsinduna ken khanbagi thabak singasi yamna toina thokle matam khragi mamangda kairau awang laikai da leiba ningthaujam herojen amasum irilbung library union gi general secretary oiba ngangmam amu khombagi yumda sunongmai round kya kapsilamagi thaudo laikre ngarang ahingna kairau mayai lekai da leiba sagol sem sanjit amasum balesur gi mayumda amadi irilbung kabui khuldagi nongmai kapsilamagi thaudo thokre ingna leiba pamjaba khul asida irang thoknaba sinbigano hainasu phongdokhi haidi loisilakpoina to papaw khrana ani suba phase ki oina kendra taraga humdoi de NPP gi mire oigadabi singi maming lathokre election management committee gi national people party gi chairman Jumnam Joy Kumar Singhana thokpa sirolama gi matungina ngasi political party asiga ani suba phase ki oina handaki assembly gi mikhal asida kendra taraga humdoi de NPP gi ticket ta mirep thengnagadaba miyoi sing ming lakthorakle kendra taraga humdoi de NPP gi ticket ta mikhal thengnagadori businga dudi taret Andro Kendrada Laurembam Sanjoy Singha taraga taruk sukmai Kendrada Ayangbam Oken taraga mapan pasoi Kendrada RK Ramesur Singha kunga matoi nauria pakanglakpa Kendrada S Subhasandar Singha kunga mapan kumbi Kendrada N Mangi Singha kuntraga nitoi wangkhem Kendrada KS Jivan Singha yangkai matoi saitu Kendrada K Lahobum yangkai nitoi tamai Kendrada K Kikhonbau Newmai yangkai humdoi Tamenglong Kendrada Zanghemlung Panmai Ilis Ahem Yangkai Gataruk Thalon Kendrada Khanthang Tonsing Yangkai Gataret Henglep Kendrada Nehminthang Haukip Yangkai Gamapan Saikot Kendrada Khaipau Haukip Amadi Humpu Singat Kendrada Khaibak Liani Haidi Hensu Paus Napali Loisilak Poina Topa Pausing Tentak Namamda Thamzagi Nisikantabu Sokotpa BJP gi member listing Humga Yangkai Hena BJP dagi resign Tokre Handak pangtok kadaribe assembly mikhal asida kaisam thong kendra da BJP gi intending candidate oina ticket tanarambada BJP gi ticket pirakhidaba yamna kana yaningba phungdok tunanga si kaisam thong kendra gi ward number 11 amadi 13 gi councillor amadi elected members sing yauna BJP gi primary member oiba worker listing ahum ga songa gi mathakta BJP digi mass resign tawkhre hansu pawaman makhatana phongdorakli ngasi resign tawkraba lusingba sing aduri kaisam thong ward number 11 gi councillor Maisna Jaisandra
Ward number 13 gi councillor Oinam Romeo, Ward asigi elected member Hai Santikumar resign tokibasi ga mari leina ngasi Shanghai Express office ta pangthokiba paw gi Mapham amada BJP gi ticket tana pirakidraba Nisikant Sapamna phongdokibada handak BJP gi ticket laukhthokiba mawng asi yamna ngakningai oiba mawngni BJP na mawna ticket pirakti haiduna ninghanaba leiroi ma amasum kasamthong praja miyam gi apamagi matungina mikhalasida independent mirep oina mayoknagani JDU natragan atopa political party amada satkani haibi wafam asi aranmani masida miyamna thajabigano miyam gi thabak tawbada party haiba leite thamoina bu senglabadi praja miyam gi minungsi soidana fanglagani haina manasu makhatana phongdokhi makasa tarak poina topa pawkhran isabu mapa gi mamangda Nongmeina Kaptuna Hatpire hauju phawo tumina leisiliba karigino isabi Manipur government amadi Police Department hauju phaw isa hatpa mi hatpa fagat pangamdriba karigino N isabi ngasi hairok part 2 me lekai re pham ki wakat mi phamadada laikhidraba N Rohit ki apok PN isabi na hai ngasi phaw da isa bo hatpa da sijina ki bu khulai fagat pangamdriba karigino isa gi kari mara leibigino ngasi phaw da mi hatpa mi singlo gi ba serak pi driba karigino isa hatpa da senani ba mi sing serak piu makhoi bu awa phamda tahanbiu isana mangbugum makoibusu manghanbiu miat tahanbiu khulai fagat biu fangsi tobiu haiki isabu mapagi mamangda Nongmeina Kaptuna Hatpire hauju phaw tumina leisiliba karigino haiduna yamna nuaitaba government ki thausadaba matawasibu akan mamongda yaningdabasu phongdorakli loisilakpoina atopa paw mana Narendra Modi gi YouTube channel na subscriber crore amma hinduna Prithvi gi leader mayam dagi khwai dagi wangmu oikre haina su paw amana report tawri headlines oina mayam da thamjaram ge eduga hauji koina di mayam paw si matang sai lusinjarage amasum pathok sagi bra soki plan ki ba kya yaur su mayam na ngakpi gani matam ge ba maru bi paw sum su mayam da lepa leitana channel sigi mekedi update pijra khaina su mayam da thamjari and thank you.